Russia Ukraine war asida lakliba latest power set tabada ngaki Kananasu thajaramdo pawani oiraklise US amadi Ukraine kaya da naknarambano adu ngasi complete opposite oikhre isinga thawgo oiba confirm ni ngasi Donald Trump haikre Ukraine the weapon piba close ni haiduna US na kuchukulai supply tawpaki warambani leptana sum supply kar tawpi bagya adu Zelensky na Trump ki maram de kari kari no hairu bana kisi ase amuk hena kanna thajin gre masi unbelievable wafamni US na Ukraine bu lambi kaibok yona purak laga langthok lamde entire Europe hojik tanik le mathong maram naidre khal bali maram di Europe Ukraine ki oina leibani lepani aduga America mathanta side laurakhibani masiga loina Donald Trump magi statement da clear thamkhre clear oina madudi Europe na warase loina ki tamak ngasi for the meeting of tawkhidri adubu aina masigi warase loisin ki haina lak narakpani mana makhata ki war asigi blame Russia the people yati masigi blame Ukraine dani maram di Russia na pamlati Ukraine se lobe yakrabani adubu Putin na tawkidi war expand oibagi thabak ti Russia na tawde Ukraine na tawbani Europe na tawbani masi sathiba amadi jam chorba ijat sara oi wani Ukraine ki amadi Europe ki Donald Trump da makhata na haiki war asigi damakta US na tawkhiba chawraba sen gi chabul lupa $500 billion masigi mamaldi Ukraine gi lawduna laigani amasung lawdana tok loisini aduka Ukraine se phajakra mafam oirambani masi Zelensky na tumhan takhan gi bani tumlisi gi maram Zelensky ni Vladimir Putin natti so haidokre Donald Trump da makhata ki aiga Putin gi yamna phaja mong da walo na ki amati yamna phaja da mong da na Zelensky ka walo na bataki masi history nam remember oiragada pa aduku po wafam ngaktari huige yen ga thina bukum thina ba US amati Russia ngasi Donald Trump lakrawi matung sida phajana relation amata onthorakli tap Donald Trump da thamki bani Ukraine da minerals ki deal ama ahan bagi oina deal ama condition ama adubu Zelensky na madu yarakide madugi matung da amuk condition ama ka loyna deal ki proposal amuk thamla khre US ni Ukraine da masid Zelensky ni ya khrabadi faiko natrabadi Ukraine gi yanumak job trouble oini hainare hojik America ki official singna high be yarakle Zelensky war asigi peace deal da sign to da yaro hedna aduga makhoi da ki mineral ki mahut oina akhoi gi sen thup gi masigi lawba sisu lawgani amsung yadu yaro haidra masigi matung da war kham thare matung da ceasefire oikre matung da Donald Trump da peace ki award chu pi ki basu yana lairi masisu oibe yai haidra channel khara mention tawri amuro da Zelensky gi phemam karino awa bani mak to pham khangde asom da Trump Putin ga unaba ki wafam lai physically masigi mang de Zelensky na Trump ko unahuba se pami hai adubu Donald Trump ta amuk interest laiti Zelensky mago unaba ki tamakta matau ta de Ukraine ka unaba ki kaidar ka no haikre amorom de US ke foreign ministry dugi head aduna swai ke mo de Zelensky the sounding pamage phipam akhoi de lai haidra man haiki prime minister sina US ki aiga mag phamin re tanja mata mag hawgot laga chat ke mo sing reporters sing mag America ke against the wanga ki haidra Washington atra Donald Trump the high Zelensky ko wangang ni ngai thoina laiti but Russia ka lai Russia na important ni amor the White House na su confirm tau kre hai Trump Zelensky the ngai to lai haidra maram di Ukraine the help chat ki basing aikhoi ki taxpayer sing gi sen thumni paisa ni aikhoi na Ukraine bu thadok khidi adu bu Zelensky na US ki president amati mayam da matang oi pata hairoi to pawa ngangroi to pawa kaya ngang khre to hojik Ukraine amati Zelensky the shirt khara thambi hane tari amasung madu 3 week ki timing of piri Washington decision lorok patai Zelensky amati Ukraine ki makha official sing natrabati makhoi se problem he na tabi ai hainari